ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯔꯃꯣꯟꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯕ ꯑꯗꯨꯗꯤ ꯈꯥꯡꯍꯩꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇ꯭ꯔꯒ ꯉꯥꯏꯕꯤ ꯍꯩꯕ ꯍꯥꯏꯔꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯈꯥꯡꯍꯩꯕꯒꯤ ꯄꯥꯡꯒꯜ ꯍꯥꯏꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯃꯐꯝ ꯑꯅꯤꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯅꯝꯕꯔ 38:8 ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯃꯁꯨꯡ ꯈꯥꯡꯍꯩꯅ ꯃꯍꯥꯛꯄꯨ ꯉꯥꯏꯖꯧ ꯑꯗꯨꯒ ꯃꯊꯪꯗ ꯃꯩꯍꯧꯔꯣꯟ ꯄꯟꯗꯨꯞ ꯈꯣꯡꯁꯥꯟꯕ ꯄꯟꯗꯨꯞ 13:13 ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯝꯖꯦꯟ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯕꯤ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯈꯥꯡꯍꯩꯕꯒꯤ ꯄꯥꯡꯒꯜ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯑꯃꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯅ ꯂꯝꯖꯦꯟ ꯆꯦꯟꯅꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯪ ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯈꯣ ꯂꯦꯞꯈꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯇꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯁꯨ ꯂꯦꯞꯅꯤꯡꯗꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯈꯥꯡꯍꯩꯅ ꯈꯥꯡꯗꯨꯅ ꯄꯣꯊꯥꯖꯕ ꯃꯤ ꯑꯗꯨꯅꯗꯤ ꯔꯤꯐ꯭ꯔꯦꯁ ꯅꯠꯇ꯭ꯔꯒ ꯔꯤꯆꯥꯔꯖ ꯔꯤꯁꯇꯣꯔ ꯑꯣꯏꯔꯤꯕꯅꯤ ꯄꯥꯏꯅꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤ ꯐꯥꯎꯕ ꯔꯤꯐ꯭ꯔꯦꯁ ꯔꯤꯁꯇꯣꯔ ꯇꯧꯕ ꯇꯥꯔꯤꯕꯅꯤ ꯃꯗꯨꯗ ꯄꯋꯥꯔꯗꯨ ꯑꯃꯨꯛ ꯐꯪꯉꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯄꯥꯡꯒꯜ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯄꯣꯊꯥꯕ ꯅꯠꯇ꯭ꯔꯒ ꯈꯥꯡꯍꯩꯅ ꯈꯥꯡꯗꯨꯅ ꯉꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ ꯕꯥꯏꯕꯜꯁꯤꯗ ꯌꯦꯡꯂꯕꯗꯤ ꯄꯥꯡꯒꯜ ꯐꯪꯖꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯣꯊꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯇꯨꯃꯤꯟꯅ ꯉꯥꯏꯖꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯈꯥꯡꯍꯩꯅ ꯈꯥꯡꯈꯤꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯄꯥꯡꯒꯜ ꯐꯪꯖꯈꯤꯕꯅꯤ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯐꯪꯕ ꯌꯥꯕ ꯂꯝꯕꯤꯗꯤ ꯈꯥꯡꯍꯩꯕ ꯅꯠꯇ꯭ꯔꯒ ꯉꯥꯏꯕ ꯍꯩꯕꯁꯤꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯄꯥꯡꯒꯜ ꯐꯪꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯉꯥꯏꯕ ꯍꯩꯕ ꯈꯥꯡꯍꯩꯕ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯏ ꯋꯥꯐꯝ ꯑꯁꯤꯗ ꯕꯥꯏꯕꯜꯗꯒꯤ ꯃꯊꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯅꯝꯕꯔ 38:8 ꯑꯁꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯃꯁꯨꯡ ꯈꯥꯡꯍꯩꯅ ꯃꯍꯥꯛꯄꯨ ꯉꯥꯏꯖꯧ ꯏꯪꯂꯤꯁꯇꯗꯤ ꯕꯤ ꯁ꯭ꯇꯤꯜ ꯕꯤꯐꯣꯔ ꯗ ꯂꯣꯔꯗ ꯑꯦꯟ ꯋꯦꯠ ꯄꯦꯁꯦꯟꯠꯂꯤ ꯐꯣꯔ ꯍꯤꯝ ꯃꯁꯤꯗ ꯍꯥꯏꯔꯤ ꯏꯁꯣꯔꯕꯨ ꯊꯥꯖꯗꯨꯅ ꯃꯥꯕꯨ ꯉꯥꯏꯖꯧ ꯄꯣꯊꯥꯗꯨꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯄꯥꯡꯒꯜ ꯐꯪꯅꯅꯕ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤ ꯇꯦꯡꯊꯥꯔꯣꯟ ꯄꯟꯗꯨꯞ 3:13 ꯌꯦꯡꯂꯕꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃꯅ ꯑꯥꯁꯥ ꯇꯧꯖꯕ ꯑꯃꯁꯨꯡ ꯆꯤꯛꯅ ꯉꯥꯏꯖꯕ ꯑꯁꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯁꯤꯗꯁꯨ ꯏꯁꯣꯔꯗ ꯌꯦꯡꯖꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯑꯐꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯕ ꯑꯉꯛꯄ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ ꯈꯥꯡꯍꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯏ ꯄꯥꯡꯒꯜ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯆꯦꯜꯂꯤꯕꯗꯣ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯂꯦꯞꯄ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯅꯤꯡꯗ ꯁꯣꯊꯍꯧꯗꯅꯕ ꯂꯩꯍꯧꯗꯅꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗ ꯌꯥꯎꯔꯤꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯣꯊꯥꯕ ꯂꯩꯇꯅ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯍꯣꯠꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯁꯤꯡꯂꯨꯞꯇ ꯑꯃꯗꯤ ꯏꯁꯣꯔꯗ ꯊꯋꯥꯏ ꯌꯥꯎꯗꯕ ꯃꯤꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯁꯤꯡꯂꯨꯞꯇ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤꯗꯃꯛꯇ ꯈꯥꯡꯍꯩꯅ ꯆꯤꯛꯅ ꯉꯥꯏꯌꯣ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯤꯡꯕꯗ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯈꯥꯡꯍꯩꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇ꯭ꯔꯒ ꯉꯥꯏꯕꯤ ꯍꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯤꯗꯒꯤ ꯑꯩꯈꯣই ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯀꯣꯔꯤꯟ ꯄꯟꯗꯨꯞ 13:16 ꯌꯦꯡꯁꯤ ꯃꯔꯝꯗꯤ ꯏꯁꯣꯔꯗꯤ ꯅꯤꯟꯈꯣꯡꯕꯒꯤ ꯅꯠꯇ꯭ꯔꯒ ꯆꯔꯥꯡꯅꯕꯒꯤ ꯏꯁꯣꯔ ꯅꯠꯇꯦ ꯏꯪꯊꯕꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯅꯤꯟꯈꯣꯡꯕ ꯆꯔꯥꯡꯅꯕ ꯍꯥꯏꯕꯁꯤ ꯏꯪꯂꯤꯁꯇꯗꯤ ꯀꯟꯐ꯭ꯌꯨꯁꯟ ꯍꯥꯏꯕꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯥꯝꯅ ꯏꯂꯥꯡ ꯂꯥꯡꯕ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯏꯂꯥꯡ ꯂꯥꯡꯕ ꯍꯥꯊꯨ-ꯍꯥꯊꯨꯕꯁꯤꯒꯤ ꯃꯔꯝꯅ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯌꯦꯡꯂꯕꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯦꯐꯤꯕꯣꯁꯦꯠꯄꯨ ꯄꯨꯗꯨꯅ ꯆꯦꯟꯕꯗ ꯇꯨꯁꯤꯟꯗꯨꯅ ꯃꯦꯐꯤꯕꯣꯁꯦꯠ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯣꯏꯅꯥꯏꯕ ꯑꯣꯏꯈꯤꯕꯅꯤ ꯑꯅꯤꯁꯨꯕ ꯁꯥꯃꯨꯑꯦꯜ ꯄꯟꯗꯨꯞ 4:3 ꯑꯁꯤꯅꯅꯤ ꯏꯁꯣꯔꯅ ꯇꯞꯊꯧ ꯉꯥꯏꯈꯣ ꯈꯥꯡꯍꯩꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯁꯠ ꯑꯣꯏꯕꯇ ꯄꯥꯝꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯀꯟꯐ꯭ꯌꯨꯁꯟ ꯑꯣꯏꯕ ꯆꯔꯥꯡꯅꯕꯒꯤ ꯏꯁꯣꯔ ꯅꯠꯇꯦ ꯏꯪꯊꯕꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯏꯁꯣꯔꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯈꯥꯡꯍꯩꯕ ꯉꯥꯏꯕꯤ ꯍꯩꯕꯒꯤ ꯃꯑꯣꯡꯁꯤꯡ ꯈꯔ ꯌꯦꯡꯁꯤ
ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩꯅ ꯑꯣꯏꯔꯁꯅꯨ ꯂꯩꯔꯁꯅꯨ ꯍꯥꯏꯕꯗ ꯑꯣꯏꯈꯤꯕ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃ ꯈꯛꯇꯗ ꯃꯤꯀꯨꯞ ꯑꯃꯈꯛꯇꯗ ꯃꯍꯥꯛꯅ ꯉꯝꯕ ꯊꯕꯛ ꯑꯗꯣ ꯅꯨꯃꯤꯠ 6ꯅꯤ ꯆꯪꯅ ꯁꯦꯝꯈꯤ ꯉꯥꯏꯕꯤ ꯍꯩꯕ ꯈꯥꯡꯍꯩꯕꯒ ꯂꯣꯏꯅꯅ ꯁꯦꯝꯈꯤꯕꯅꯤ 7ꯅꯤ ꯁꯨꯕꯗ ꯃꯍꯥꯛ ꯄꯣꯊꯥꯈꯤ ꯑꯗꯝ ꯑꯃꯁꯨꯡ ꯑꯦꯕꯤꯅ ꯄꯥꯞ ꯇꯧꯔꯕꯗ ꯏꯁꯣꯔꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯈꯤ ꯑꯗꯨꯕꯨ ꯂꯥꯡꯇꯛꯅꯕꯗꯤ ꯂꯩꯈꯤꯗꯦ ꯆꯔꯥꯡꯅꯗꯨꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯝ ꯑꯦꯕꯤꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯀꯟꯕꯤꯕ ꯃꯄꯨꯕꯨ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯀꯟꯕꯤꯕ ꯃꯄꯨ ꯑꯗꯣ ꯊꯥꯕꯤꯔꯛꯈꯤꯗꯦ ꯃꯇꯝ ꯁꯥꯡꯅ ꯈꯪꯍꯩꯅ ꯈꯥꯡꯕꯤꯈꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨ ꯁꯨꯔꯕꯗ ꯀꯟꯕꯤꯕ ꯃꯄꯨꯕꯨ ꯊꯥꯔꯛꯈꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯐꯝꯗ ꯏꯁꯣꯔꯅ ꯋꯥꯁꯛ ꯄꯤꯈꯤꯕꯗꯣ ꯃꯧꯁꯤꯒꯤ ꯃꯇꯝꯗ ꯁꯥꯡꯂꯕ ꯃꯇꯝ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯄꯨꯡ ꯐꯥꯍꯟꯈꯤ ꯄꯣꯜꯒꯤ ꯆꯤꯊꯤꯗ ꯌꯦꯡꯂꯕꯗꯤ ꯆꯍꯤ 150ꯒꯤ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯋꯥꯁꯛ ꯄꯤꯈꯤꯕꯗꯣ ꯃꯄꯨꯡ ꯐꯥꯈꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯈꯪꯍꯩꯕ ꯑꯃꯗꯤ ꯉꯥꯏꯕꯤ ꯍꯩꯕꯒꯤ ꯈꯨꯗꯝꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯃꯥꯟꯅꯤ ꯑꯅꯤꯁꯨꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯈꯪꯍꯩꯕ ꯉꯥꯏꯕꯤ ꯍꯩꯕ ꯑꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯂꯖꯔ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯣ ꯍꯦꯛ ꯇꯥꯕꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯍꯥꯛꯅ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯗꯦ ꯅꯨꯃꯤꯠ 2ꯅꯤ ꯊꯦꯡꯊꯅ ꯂꯩꯊꯈꯤ ꯂꯖꯔꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯈꯤꯕꯅꯤ ꯍꯦꯛꯇ ꯆꯦꯟꯗꯨꯅ ꯃꯍꯥꯛꯅ ꯑꯉꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯅ ꯍꯦꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗꯕꯁꯦ ꯑꯗꯨꯅ ꯖꯤꯁꯨꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯑꯅꯥꯕꯁꯦ ꯅꯠꯇ꯭ꯔꯒ ꯑꯁꯤꯕꯁꯦ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯐꯣꯡꯗꯣꯛꯅꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯦ ꯑꯇꯞꯄ ꯑꯊꯦꯡꯕ ꯅꯠꯇꯦ ꯃꯥꯗꯤ ꯈꯥꯡꯕꯤ ꯍꯩꯕ ꯉꯥꯏꯕꯤ ꯍꯩꯕꯅꯤ ꯃꯥꯒꯤ ꯈꯥꯡꯕꯤ ꯍꯩꯕꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯉꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯀꯥꯅꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯏꯁꯤꯡꯕꯨ ꯗ꯭ꯔꯈꯥ ꯃꯍꯤ ꯑꯣꯟꯊꯣꯛꯄꯗꯁꯨ ꯃꯃꯥ ꯃꯦꯔꯤꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛꯅ ꯇꯧꯈꯤꯗꯦ ꯑꯩꯒꯤ ꯃꯇꯝ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯂꯩꯈꯤꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡꯕꯨ ꯗ꯭ꯔꯈꯥ ꯃꯍꯤꯗ ꯑꯣꯟꯊꯣꯛꯄꯒꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯉꯛꯄ ꯊꯕꯛ ꯑꯉꯛꯄ ꯈꯨꯗꯝ ꯑꯗꯣ ꯃꯗꯨꯗ ꯃꯥꯅ ꯎꯠꯈꯤꯕꯅꯤ ꯑꯗꯨꯒ ꯖꯤꯁꯨꯕꯨ ꯀ꯭ꯔꯣꯁꯇ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯗꯕꯤꯗ ꯃꯣꯡꯐꯝꯗ ꯐꯨꯝꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯍꯦꯛꯇ ꯍꯤꯡꯒꯠꯂꯛꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ 8ꯅꯤ ꯈꯥꯡꯍꯩꯅ ꯈꯥꯡꯗꯨꯅ ꯃꯣꯡꯐꯝꯒꯤ ꯂꯩꯔꯣꯟ ꯑꯗꯨꯗ ꯃꯣꯡꯐꯝꯒꯤ ꯑꯋꯥꯕꯗꯨ ꯃꯍꯥꯛꯅ ꯈꯥꯡꯈꯤꯕꯅꯤ ꯃꯤꯁꯤꯡꯅ ꯎꯁꯤꯠꯇꯕ ꯅꯣꯛꯅꯕ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯈꯥꯡꯈꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕꯁꯨ ꯃꯍꯥꯛꯅ ꯎꯠꯈꯤꯗꯦ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯈꯥꯡꯉꯒ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯂꯛꯄꯗꯣ ꯉꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯂꯛꯄ ꯑꯁꯤꯁꯨ ꯌꯥꯝꯅ ꯉꯥꯏꯕꯤ ꯍꯩꯕ ꯈꯥꯡꯍꯩꯕ ꯃꯒꯨꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯔꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯅꯕ ꯃꯍꯥꯛꯅ ꯉꯥꯏꯕꯤꯕꯅꯤ ꯃꯍꯥꯛꯅ ꯊꯦꯡꯊꯕꯅꯤ ꯃꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯈꯥꯡꯍꯩꯕꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯏꯁꯣꯔ ꯑꯃꯁꯨꯡ ꯖꯤꯁꯨ ꯈꯛꯇꯒꯤ ꯋꯥꯐꯝ ꯈꯛꯇꯗ ꯅꯠꯇꯅ ꯃꯃꯤꯡ ꯆꯠꯂꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯇꯥꯡꯗꯁꯨ ꯈꯥꯡꯍꯩꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯎꯕ ꯐꯪꯉꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯊꯥꯕꯤꯔꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯕꯣꯛꯁꯤꯡꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯉꯥꯏꯗꯨꯅ ꯄ꯭ꯔꯥꯔꯊꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯝ ꯆꯥꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯐꯪꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯁꯤꯡꯂꯨꯞ ꯆꯥꯎꯈꯠꯈꯤꯕꯅꯤ ꯉꯁꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯆꯠꯊꯔꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯤꯕꯔꯥ ꯌꯥꯝꯅ ꯐꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯥꯡꯍꯩꯕ ꯉꯥꯏꯕꯤ ꯍꯩꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ ꯀꯔꯤꯒꯨꯝꯕ ꯈꯥꯡꯍꯩꯕ ꯄꯨꯟꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯄꯥꯡꯒꯜ ꯐꯪꯕ ꯊꯋꯥꯏꯅ ꯊꯟꯕ ꯑꯉꯛꯄ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ ꯕꯥꯏꯕꯜꯅ ꯈꯥꯡꯍꯩꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯈꯥꯡꯍꯩꯕ ꯃꯊꯧ ꯇꯥꯕꯅꯣ ꯃꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯖꯥꯀꯣꯕ 1:18 ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯅꯈꯣꯏꯅ ꯑꯁꯤ ꯈꯪꯉꯤ ꯃꯤ ꯈꯨꯗꯤꯡꯅ ꯇꯥꯕꯗ ꯌꯥꯡꯕ ꯉꯥꯡꯕꯗ ꯇꯞꯄ ꯁꯥꯎꯕꯗ ꯇꯞꯄ ꯑꯣꯏꯁꯅꯨ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯈꯥꯡꯍꯩꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯕ꯭ꯔꯦꯛ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯈꯛ ꯑꯣꯏꯒꯦ ꯈꯟꯕ ꯅꯠꯇꯅ ꯇꯥꯕ ꯍꯩꯕ ꯇꯥꯕ ꯉꯝꯕ ꯃꯤ ꯑꯣꯏꯕ ꯇꯥꯏ ꯉꯥꯡꯕꯗꯁꯨ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯜꯂꯒ ꯉꯥꯡꯕ ꯇꯥꯏ ꯄꯨꯛꯅꯤꯡꯗ ꯑꯔꯥꯛ ꯑꯔꯥꯛꯄꯗꯨ ꯄꯪꯉꯥꯡꯗ ꯉꯥꯡꯕꯁꯤ ꯇꯧꯔꯣꯏꯗꯧꯕꯅꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯊꯣꯛꯂꯒ ꯀꯣꯟꯅꯊꯪꯗ ꯉꯥꯛꯄꯤꯌꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯐꯖꯗꯕ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯒꯤ ꯋꯥꯐꯝꯅꯤ
साउबदसु हेक्ता साउगनबा नतना साउबद तप्पा ओयु हायना हायरि साउगनबा मिना ईश्वरगी लेबाक फंगलोय हायना हायरि असाउबना धर्म चेनबगी थबक तौदि हायना हायबनि असुमना बाइबलना लनाई पुंसी मरेलगी मतांगदसु मयाम अमा तंबिरि खांगैबा पुंसीदा इबुंगो महांगना अंगकपा थबक तौबिबनि निनखोंबा अमदि चरांगनबा पुंसीना थबक पांथोक्लबदि सोयबा नाय मरमदि अैखोयगी ईश्वरदि इंथबगी ईश्वरनि अैखोयना खंगी अरिबा वालेबनबसिदा जेरिको शहरगी चेकपल अदो यामना कनबा वांग चावबा चेकपलनि अदुम ओइनमक मदुबु निंखायनबा ईश्वरगी दमक्तदि करिसु नत्ते अदुबु खांगैबगी मतांगदा इजराइल सिंगदा ईश्वरना मतम अदुदसु तंबीबनि इजराइल सिंगना नुमित तरेनी कोइदुना लैबदो मखोय नुंगाइरमगनी हाइबा थाजदे इकाइबा पोगलमगनी खल्ली चाउख्रबा शहरदो नुमित तरेनी लानमी सिंगना लानगी फिजेत सेतुना लानगी ओबा खुजु खुलाय पुनमक थौरांग तौरे हायरगा अदुगा मांगदा पुरोहित सिंगना मपु इबुंगगी खुबम वारेबनबगी उपुदो थोंगतलगा कोइबदो यामनसु वारमगनी अदुगा इकाइरमबसु याबनी असुमना ngaइबी हैबा खांगैबगी पुंसीदो तंबीरे हायरगा तरेनी सुबदा ईश्वरना अचौबा चेकपलदो निंखायहनखिबनी अैखोना हेक हाइजबगा खुदकता लमन खुंबीबा नत्रगा पाउ खुंबीबा ओरमलबदी थाजबा अैखोगी पुकनिंग वखल नत्रगा पुंसी मरेलसे नापल तौबा अतोपा मीसिंग येंगबदा फजदबा ईश्वरगी मतिक मगुन फोंदोक्तबा अदुगुंबा फजदबा पुंसी अमा अैखोइसे ओइबा याबनी अैखोगी पुंसीना अवा अना कया मायुकनदुना लैरिबा ओइरगदी मदुना अैखोइबु मांगहननबा नत्ते अैखोइबु खांगैबा जिसुगी पुंसी मरेल तंबीबनी हाइबा खंगसी अैखोइना खंगी इगल उचेक उमाइबी हारिबा उचेक असे चही 63 पुंसीबा उचेकनि अदुबु चही 35 सुरकपदा मखोइबुगी पुंसीगी तंखाई चलकपा मतम असिदा अहल ओइबगुमना मखोंगी खुजिन मचिन मया मतु सोंथरगी पाइबा ngamdaduna machinjak tanba ngamdaduna चाबा फंगदबगी फिबमदा लागी मतम अदुदा मखोइसे मसा मतोमदा सिजबमा नत्रगा लापना चिंजाव नुंग लेबा मफमदा मतोमदा तोंगाना तुमिन्ना चतुना मसाना मागी मतु सिंगदु फोइदतुना खुजिन सिंगदु थुदेक्तुना मसागी मचिंदो नुंगदा फुजिंदुना ई नाइ ताबा मखै थुदेक्ले हारगा था मंगा तरुगम तुमिन्ना खांगैना खांगदुना अवाबा खांगदुना लई चही था मंगा तरुगमगी मतुंगदा अनौबा मतु खुजिन मचिन अनौबा चोंखलगी हारिबा मतमसे इगल उचेकी दमक्ता चाबा फंगबोय फंगदबोय तौदुना यामना अकीबगी यामना अवाबगी पुंसीनी मसीगी था मंगा तरुकी मतुंगदा मखोय अमुक अनौबा पुंसी अनौबा पांगलगल लोइनना अमुक चही 35 मुक पुंसी बनी करिगुंबा मसीगी था तरु असे खांगहैबा पुंसी अमदा मखोयना लैबा ngamdragadi सिबा ताबनी थाजबा अैखोगी पुंसीनसु मसीगी खांगहैबा ngaइबी हैबा पुंसी असे मसी अखोय ओइबा ताई नंद्रे हाइदुना चरांगनदुना कोइ चेन चेनबा खक्तना यारोय ईश्वरगी वाहैदा ngaजदुना प्रार्थना तौदुना तुमिन्ना खांगहैना खांगबा पुंसी तंबा ताई इब्रिया पंदुप 12 गी 13 दा हाइरि लाखपा पुंगनमक खुदक अदुगिदमक हरावननबा उदे अदुबु अवाबनी तौइगुंबा सुंग मतुंगददी मदुगी मपाना साजेन तौजबा फंगबसिंगदा इंथबगी महै हाइबदी धर्म चेनबगी महै पिबी मसीदा लाखपा अमदी खांगबा मथौ ताबनी हाइना ईश्वरगी वाहैना अैखोदा खंगहनबिरी ईश्वरना महाकी मियेंगदा थाजबा याबा अमा ओइब्रा हाइबा मसीगी चांगयेंगसे अैखोय नंगबा ताबनी खांगबा ताबनी ख्रिस्टान पुंसीदा अराइबा अमत्ता लैते हाइबसे अचुंबनी अदुबु खांगहैबसिना अैखोयगी ओइरिबा फिबम अदुदा अहोंगबा पुरगी हाइबसे असिदे अैखोय थाजबा ताई अैखोयना मिशनरी सिंगी पुंसी वारीदगी खंगबा ngami मदुदी चीना अमदी आफ्रिकाना चिंगबा तमथीरबा लेबाकसिंग अदुदा अहानबा मिशनरी ओइना चतखिबसिंगना अहानबा मिशनरी ओइबगी मरमना थाजबा अमखक्ता फंगनबा होनबदा मतम सांगना कयाता मखोयना अवाबा खांगखिबा अहानबा मिशनरी ओइना चतपा मी कया मथवाई मांगखिबा अमसुंग खांगहैना खांगखिबगी मखोयगी पुंसीना कथोकचखिबा मखोयगी पुंसीना अवाबा खांगखिबगी मरमना ngasiदी
ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯔꯕ ꯂꯩꯕꯥꯛꯁꯤꯡ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯌꯥꯔꯝꯗꯕ ꯂꯩꯕꯥꯛꯁꯤꯡ ꯃꯤ ꯐꯥꯎꯕ ꯎꯕꯗ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯂꯩꯕꯥꯛ ꯃꯐꯤ ꯃꯔꯣꯟ ꯐꯥꯎꯕ ꯁꯦꯠꯀꯅꯤ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯄꯥꯛ ꯁꯟꯅ ꯆꯥꯎꯈꯠꯇꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯀꯟꯇ꯭ꯔꯤ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯄꯥꯟꯗꯝ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯐꯪꯅꯅꯕ ꯌꯥꯝꯅ ꯊꯨꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯄꯣꯊꯥꯕ ꯂꯩꯇꯅ ꯂꯝꯖꯦꯟ ꯆꯦꯜꯂꯤꯕꯁꯤꯡꯅꯤ ꯇꯥꯏꯕꯪꯄꯥꯟꯒ ꯃꯥꯟꯅꯅ ꯂꯝꯖꯦꯟ ꯇꯥꯟꯅꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡꯒꯤ ꯃꯅꯤꯡꯗ ꯂꯩꯍꯧꯔꯕꯁꯨ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯊꯪꯕꯗ ꯑꯩꯈꯣꯏꯅ ꯂꯩꯍꯧꯔꯕꯁꯨ ꯏꯁꯣꯔ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯒ ꯍꯦꯛꯇ ꯐꯪꯒꯗꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯅꯨꯡꯗ ꯊꯥ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯍꯦꯛꯇ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯉꯥꯏꯕ ꯍꯩꯕ ꯇꯥꯏ ꯈꯥꯡꯍꯩꯕ ꯄꯨꯟꯁꯤ ꯑꯣꯏꯕ ꯇꯥꯏ ꯄ꯭ꯔꯥꯔꯊꯅꯥ ꯍꯦꯛ ꯇꯧꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯍꯦꯛꯇ ꯇꯥꯕꯤꯗꯨꯅ ꯄꯥꯎꯈꯨꯝ ꯐꯪꯕ ꯇꯥꯔꯕꯗꯤ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯑꯣꯡ ꯑꯃꯗ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯈꯤꯕ ꯌꯥꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯐꯣꯡꯗꯣꯛꯇꯕ ꯑꯗꯨꯒꯨꯝꯕ ꯐꯖꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯩꯈꯣꯏ ꯍꯤꯡꯈꯤꯕ ꯌꯥꯕꯅꯤ ꯂꯥꯏꯁꯣꯟ ꯂꯤꯁꯦꯟ ꯅꯤꯐꯨꯒꯤ ꯑꯃꯗ ꯍꯥꯏꯔꯤ ꯉꯥꯏꯖꯔꯝꯃꯤ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡꯕꯨ ꯄꯨꯛꯅꯤꯡ ꯇꯞꯅ ꯇꯥꯕꯤꯈꯤ ꯏꯕꯨꯡꯉꯣꯅ ꯑꯩꯅ ꯍꯥꯏꯖꯕꯗꯨ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯇꯞꯅ ꯈꯥꯡꯍꯩꯅ ꯄ꯭ꯔꯥꯔꯊꯅꯥꯗ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯉꯥꯏꯖꯕ ꯇꯥꯕꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯇꯤꯟꯅꯕꯗꯣ ꯑꯩꯈꯣꯏ ꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯦꯡꯉꯤ ꯈꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇ ꯑꯆꯥꯕ ꯃꯇꯝ ꯑꯗꯣ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯈꯪꯅ ꯃꯗꯨ ꯈꯪꯅꯃꯇꯝ ꯆꯥꯅ ꯄꯤꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯒ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯒ ꯃꯔꯛ ꯑꯁꯤꯗ ꯆꯍꯤ 100ꯔꯣꯝ ꯀꯥꯟꯅꯔꯤꯕꯅꯤ ꯒꯦꯞ ꯂꯩꯔꯤꯕꯅꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯒꯤ ꯑꯔꯣꯏꯕ ꯂꯥꯏꯔꯤꯛ ꯃꯥꯂꯥꯈꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯒꯤ ꯃꯥꯊꯤ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯦꯛꯇ ꯏꯕ ꯍꯧꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯁꯥꯏꯂꯦꯟ ꯏꯌꯥꯔ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤ ꯃꯇꯝ ꯑꯁꯦ ꯏꯁꯣꯔꯅ ꯋꯥ ꯉꯥꯡꯗꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯍꯥꯛꯇꯤ ꯍꯥꯊꯨ ꯍꯥꯊꯨꯅ ꯍꯦꯛꯇ ꯇꯧꯗꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯈꯥꯡꯍꯩꯅ ꯑꯃꯁꯨꯡ ꯉꯥꯏꯕꯤ ꯍꯩꯕꯒ ꯂꯣꯏꯅꯅ ꯇꯧꯕꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯊꯕꯛ ꯑꯃꯠꯇꯗ ꯁꯣꯏꯕ ꯅꯥꯏꯗꯦ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯏ ꯄꯨꯝꯅꯃꯛ ꯌꯦꯡꯕꯗ ꯐꯖꯩ ꯇꯥꯏꯕꯪꯄꯥꯟ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯈꯨꯠꯁꯦꯝꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯃꯄꯨꯡ ꯐꯥꯗꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯒꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯊꯦꯡꯊꯍꯟꯕꯅꯤ ꯍꯥꯏꯕ ꯈꯪꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯔꯤꯕꯅꯤ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯥꯖꯁꯤ ꯃꯗꯨꯒꯤ ꯃꯥꯏ ꯄꯥꯛꯇꯕ ꯃꯇꯝ ꯑꯗꯣ ꯊꯋꯥꯏꯅ ꯊꯟꯒꯗꯕ ꯃꯇꯝꯅꯤ ꯁꯣꯟꯊꯒꯗꯕ ꯄꯥꯡꯒꯜ ꯍꯟꯊꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯖꯦꯔꯦꯃꯤꯌꯥ 12:5 ꯍꯥꯏꯔꯤ ꯃꯤꯁꯤꯡꯒ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯂꯥꯛꯆꯔꯕꯗ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯁꯒꯣꯜꯒ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯉꯝꯒꯗꯒꯦ ꯑꯁꯦꯡꯕ ꯂꯝꯖꯦꯟꯗꯤ ꯃꯤꯁꯤꯡꯒ ꯅꯠꯇꯦ ꯁꯒꯣꯜꯒ ꯂꯝꯖꯦꯟ ꯇꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯍꯥꯏꯕꯅꯤ ꯆꯍꯤ 2-3ꯗꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒ ꯂꯣꯏꯅꯅ ꯉꯥꯏꯕꯗ ꯋꯥꯔꯒꯗꯤ ꯀꯔꯝꯅ ꯇꯧꯅꯤ ꯃꯇꯝ ꯀꯌꯥ ꯁꯥꯡꯅ ꯉꯥꯏꯔꯕꯁꯨ ꯁꯒꯣꯜꯒ ꯂꯝꯖꯦꯟ ꯇꯥꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯕꯅꯤ ꯆꯦꯟꯅꯕꯒꯤꯗꯃꯛ ꯐꯪꯂꯤꯕ ꯄꯣꯊꯥꯕꯒꯤ ꯃꯇꯝꯁꯦ ꯏꯁꯥꯕꯨ ꯊꯧꯔꯥꯡ ꯇꯧꯖꯕꯒꯤ ꯃꯇꯝꯅꯤ ꯄꯥꯡꯒꯜ ꯐꯪꯅꯕ ꯔꯤꯐ꯭ꯔꯦꯁ ꯑꯣꯏꯕꯒꯤ ꯃꯇꯝꯅꯤ ꯀꯥꯂꯦꯕꯅꯗꯤ ꯍꯥꯏꯔꯤ ꯀꯥꯂꯦꯕꯅ ꯀꯔꯤ ꯍꯥꯏ ꯑꯩꯗꯤ ꯆꯍꯤ ꯌꯥꯝꯂꯦ ꯑꯍꯜ ꯑꯣꯏꯔꯦ ꯆꯍꯤ 35 ꯁꯨꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯁꯨ ꯑꯩꯕꯨ ꯂꯥꯟꯐꯝ ꯑꯃꯗ ꯊꯥꯕ ꯑꯣꯏꯔꯕꯗꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃꯗꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯖꯣꯁꯨꯋꯥ 13:10 ꯑꯗꯨꯅ ꯆꯍꯤ ꯌꯥꯝꯂꯕꯁꯨ ꯋꯥꯈꯜꯗꯤ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯗꯅꯕ ꯍꯣꯠꯅꯁꯤ ꯏꯁꯣꯔꯕꯨ ꯊꯥꯖꯕꯗꯣ ꯍꯟꯊꯍꯜꯂꯣꯏꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯕꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯃꯤꯡ ꯆꯠꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯅꯤꯡꯊꯧ ꯗꯦꯕꯤꯠꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯤꯡꯅꯨꯡꯍꯨꯠ ꯑꯃꯗꯒꯤ ꯆꯤꯡꯅꯨꯡꯍꯨꯠ ꯑꯃꯗ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯤꯡꯊꯧ ꯁꯣꯜꯗꯒꯤ ꯃꯊꯋꯥꯏ ꯀꯟꯖꯅꯕ ꯃꯍꯥꯛꯅ ꯑꯋꯥꯕ ꯀꯌా ꯈꯥꯡꯈꯤꯕꯅꯤ ꯏꯁꯣꯔꯅꯗꯤ ꯗꯦꯕꯤꯠꯄꯨ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯊꯥꯎ ꯅꯣꯏꯕꯤꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯡꯂꯕ ꯃꯇꯝ ꯆꯍꯤ 19 ꯆꯨꯞꯅ ꯃꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯈꯥꯡꯈꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯕꯨ ꯊꯧꯔꯥꯡ ꯇꯧꯖꯈꯤ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯖꯈꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗꯗꯤ ꯗꯦꯕꯤꯠꯅ ꯐꯤꯂꯤꯁꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯈꯤ ꯐꯤꯂꯤꯁꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧ ꯁꯣꯜꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯅꯕꯗꯣ ꯇꯣꯛꯈ꯭ꯔꯅꯤꯅ ꯃꯥꯅ ꯈꯟꯈꯤꯕꯅꯤ ꯃꯔꯝꯗꯤ ꯐꯤꯂꯤꯁꯇꯤꯁꯤꯡꯗꯤ ꯏꯖꯔꯦꯜꯁꯤꯡꯒꯤ ꯌꯦꯛꯅꯕꯅꯤ ꯃꯗꯨꯒꯤ ꯈꯪꯍꯩꯕꯗꯨꯒꯤ ꯃꯔꯝꯅ ꯗꯦꯕꯤꯠ ꯃꯁꯥꯕꯨ ꯊꯧꯔꯥꯡ ꯇꯧꯖꯗꯨꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯑꯊꯣꯏꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯅꯤ
जोसेफ की मतंगदसु अखोना निंगसिंगबा याय जोसेफ ईश्वर मतिक मगुन लेरबा मी अमा ओहनगनी हाइना माओंद खंगहनबिखि अदुबु चही कया मीसिंगना माबु नुंगसिबिदबा मिनायगी पुंसीदा हिंगबा नत्तबा मराल थैजिनबिबा कैसुम संगदा लैबना चिंगबा असिगुंबा अवाना खांगलबा मयाम अमगी मतुंगदा ईश्वरगी मियेंगदा मतिक चाबा थाजबा याबा अमा ओइरे हाइबा मतम अदुदा मा इखंग खंगहौदना नोंगमा खक्तदा मिकुप अमगी मनुंगदा इजिप्ट लेबाक अपुंबगी माना निंगथौ ओइखिबनी मौसीगी मरमदा हाइरबसु महाक्ति चही चामगा कुन पुंसीखिबनी महाकी अहानबगी चही निफु चही मरफुदुदी थौगलगी दमकता मागी थौरांग तौजबगी मतम मतुंगदा मागी चही निफु अदुददी महाक अंगकपा लुचिंगबा अमा महाकसे ओइखिबनी मरम असिना ngaइबी हैबा खांगैबा हैबसे अखोगी दमकता यामना मरु ओइबा मतम अमनी मसिदा मतम कया चंखिबा ओइरबसु ईश्वरगी मियंगददी मसी यामना मरु ओइबा मतम अमनी नाओमी नसु अवाना कया खांखी महाकी अवाब खांखी बदुगी मरमना ईश्वरना नाओमी की दमकता अनौबा आशा अमा अंगकपा थौरांग अमा तौबिखिबनी अदुना हौजिगसे नंग अइगी पुंसीदा खांगबगी नत्रगा ngaइबगी मतम ओइबा याय हारिबा असिगी मतम असिदा मदु तुमिन्ना खांगैना खांगसी अइगी दमकता ईश्वरना पिबिरकपा मतम अदुदा अइना अमुक हौगतुना सगोनगा लमजेन तानादुना चेनगनी हाइबसे मसी अइखोइ थाजसी खोंसानबा पंदु 13 दा हाइरि मपु इबुंगोना नखोइ दमक लान सोकनगनी मरम असिना नखोइदि तुमिन्ना लयु असी हाइदुना मौसीना इजराइल मचासिंगा अंगांगवा समुद्र लांथोकपा मतम अदुदा हाइखिबनी ईश्वरना मखोइबु कनबिखिबगी अदुगा फारो अमसु मागी लानमिसिंबु मांगहनखिबगी वारी अदो अइखोइ निंगसिंगमिनसी मरम असिना मरुपसिंग अथेंबा अमदी अवा अना मायोकनबा मतमदा खांगैना खांगबा तमसी प्रार्थनादा ईश्वरगी वाहिदा सिंगलुप तिनबदा थवाय असेंबना चिंगबिबदा ngaजदुना खांगैना खांगसी इबुंगोना अइखोइगी दमक अचौबा अंगकपा थबक तौबिगनी हाइबसे मसी अइखोइ थाजसी अइखोइना खांगैना खांगबा ngamdaba ओइरगदी हिरम खुदिंगदा मफम मतम पुमनमक्ता अइखोइगी मांगजबा ngakta ओइगनी अदुना ईश्वरदा हाइजदुना खांगैबा पुंसी ओइबा ngamnanaba अइखोइ होनसी तामिना खरबा इबुंगो महाकी असेंबा वाहिसिंग असि ताजरिबा अइखोइ मयामगी मथक्ता इबुंगोना नवहौनना बोर पिनबिबा ओइरसनु आमेन।